असी फोंग के तोान तोान में से फोंग सिंगदगी मरुइबा पाउसिंग खोंगचरगा मैम शेयर तौजगे अहानबदा मियामना कोविड-19 की मरम खंगमिनरकपा अमसुम पुन्ना होटनमिनबदगी लाइना असिना नाबा अमसुम सीबगी सांग हंथरकले हेल्थ डायरेक्टर मणिपुर की मियामना कोविड-19 की मरम खंगमिनरकपा अमसुम पुन्ना होटनमिनबदगी लाइना असिना नाबा अमसुम सीबगी सांग हंथरकले हाइना मणिपुर सरकार की हेल्थ डायरेक्टर डॉक्टर के राजोना फोंदोखरे सयोल खुदिंगी मणिपुर सरकार की हेल्थ डिपार्टमेंट अमसुम नेशनल हेल्थ मिशन अनिना पुन्ना सिंदुना ngasi Imphal Lampelpat leba medical directorate की complex ता पांगथोखिबा पाउमिसिंग उनबदा हेल्थ डायरेक्टर डॉक्टर राजोना हाई मणिपुर कोविड-19 नरमबदगी रिकवरी की सांग हेंगलकले होम आइसोलेशन की सांग हंथरकले एक्टिव केस ता लैबा मसिंग हंथरकले मसि पुनम असि लाकनबा होनबदा प्रेस मीडिया की मियोइसिंग की सावरबा मतिंग यावे रेड क्रॉस सोसाइटी लायन क्लब इंडियन मेडिकल एसोसिएशन पुलिस किया की सावरबा मतिंग कोविड-19 नाबा अमसुम सीबगी सांग हंथरकपनी कोविड-19 नाबा अमसुम सीबगी सांग हंथरकले हाइदुना मणिपुर की मियामना मास्क सिजनबा सापो नत्रगा हैंड सैनिटाइजर ना खुदसा तोइना हांबा अमसुम मियोय अमगा सोशल डिस्टेंसिंग ngakna फिट तरुक तरुक लापना लैबा अमदी ngakna सत्मिनबा खक थदोकपा यारोय Haojik U.K da anauba COVID-19 की स्ट्रेन अमा थोरकले हाइरिबा अनौबा मपांगल कनबा कोविड लाक्लगसु मियामना हानदगी सनदुना लाक्लिबा COVID-19 दगी ngakthoknabagi chana pathapsing adu hena section ngakna salagadi changhandaba amasum nahandaba yagani su mana makhatana phongdore amasum hauji anauba strains ki lakpunga mangoinana anauba sana kanon amasu semli hairi amasum director Dr. Razona hai Haojik Manipur की ओइना ngarang Phaoba COVID-19 na positive ओइबगी मसिंग असि लिसिंग कुनगा तरेका समापनगनि फुगु हमदोइनि रिकवरी की सांग लिसिंग कुनगा तरुका सनिगनि फुगु तरेनि पॉजिटिव ओइबा मसिंग असि हौकिबा डिसेंबर अमगी ममांग फावबदी पॉजिटिव ओइबा मसिंग रिकवर की सांगदगी हेना सलमे अदुब डिसेंबर अमगी मतुंगदगिनि रिकवरी की मसिंग पॉजिटिव तगी मसिंग हेले हौजिक लैरिबा एक्टिव केस की मसिंग असि लिसिंग सहुंग यांगहाइगिनि थोइ लैरि सीबगी मसिंग ngarang फावबदा सहुंग निफुग मरिनि मसागी सही हुमफुग मथोइदगी हुमद्रागा मथोइ फावबदा लैबा मियोइना ख्वाइदगी यामना सीरि हौजिक सीबगी सांग हंथरकली डायरेक्टर डॉक्टर राजोना मखा ताना हाई एयरपोर्ट टेस्ट तौब तोले माव अमसुम जरीबम स्क्रीनिंग तौब लेबले प्राइवेट हेल्थ सेंटर सिंग कोविड टेस्ट तौबगी ममल हंथरे हाइखी ngasi पाउमी सिंग उनबदुदा मणिपुर सरकार की एडिशनल डायरेक्टर हेल्थ डॉक्टर शशि कुमार मंगांग रिम्स अमसुम जेनिम्स की यावना मकोक थोंबा ऑफिसर क्याना सरक याखी हाइरी मसम लाइसेट असिगी अनौबा स्ट्रेन अमा लाकपा असिगी इरोइनना स्टेट असिदा मारु ओना यूके फावरगा लाकपा मियोइ सिंग पाउ फौरकनबा खंगनख्रे हौजिक फावबदा इम्फाल ईस्ट तगी नुपा अनि थेंगनरे मखोय अनि दिल्ली दा टेस्ट तौरगा नेगेटिव ओइना लाकपनी मखाताना स्टेट असिदा टेस्ट तौरी ngasimak रिजल्ट फंगलबा यारि हाइनसु पाउसिना मखाताना फुंदोरकली मखासा थरकपोइना तोप मरुइबा पाउखरनमु मपालोमदा थोकपा पाउमनि म्याम यामना ताबदा अकितु जुनिंगाय ओइरबा पाउमनि म्याम द शेयर तौजगे कुइना पनबदगी साउथ अफ्रीका जिम्बाब्वे बॉर्डर मियोइ तरागा मंगा सिरे जिम्बाब्वे का ताइनबा बैड ब्रिज बॉर्डर क्यू सांगनमसु मतम कुइना लैबदगी हौखिबा सयोल खरा सिदा साउथ अफ्रीका रोम थंगबा नाकलदा यामद्रबदा मियोइ तरागा मंगा सिखरे पारेंग लेंगदुना ngainaribasingdu COVID-19 virus screening na hena tapanki haina television news channel ENCA na irainumik ki report amada haikre border lanaba numit kyani pareng lengduna ngaibada facility ward panamaram oiduna sok tharakpa amadi haksang sukchulakpa namaram oiduna miyoi singandu sikhibani haina local media outlet singna phungdokhi missing singadu confirm tauna by health ministry department of home affairs amasum south african police local na wafam amata phungdorakide local news channel sing amasum social media sandorakpa video sing amasum amazing da बैड ब्रिज की थांगफम ताबा अखुबा लंबी द कार अमदी ट्रक क्या किलोमीटर क्या मुक सांगना खामलगा लैबगी सक्तम उखी बॉर्डर दगी जिम्बाब्वे द माइग्रेंट सिंग हन्नरकपगी मतम ओइबना लैबाक अनि फाउनबगी मरु ओइबा पॉइंट ओइरिबा थोंग अदु यामना सिनखी जिम्बाब्वे की माइग्रेंट मिलियन 1.5 रोंग संगजफम पीरिबा साउथ अफ्रीका दा कोविड-19 वायरस केस मसिंग वंखलकलिबदु वायरस असिगी जेनेटिक म्यूटेशन ना थोकनबा ओइरमगनी हाइना अथॉरिटी सिंगना थाजरी साउथ अफ्रीका की अपुनबा पॉजिटिव केस मसिंग मिलियन अमरोम यौदुना कंटिनेंट असिगी केस मसिंग खवाइदगी यामबा लेवा ओइरी बॉर्डर दुदा मतम सांगना मी पलहनबगी मतांगदा हंगबदा साउथ अफ्रीका की हेल्थ डिपार्टमेंट की डायरेक्टर जनरल संदिले बुथेलेजीना हाइकी मदुदी
ꯆꯠꯈꯤꯒꯗꯕꯁꯤꯡꯗ COVID-19 ꯚꯥꯏꯔꯁ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒꯤ ꯊꯕꯛ ꯍꯧꯖꯤꯛ ꯂꯦꯞꯂꯦ꯫ ꯇꯧꯏꯒꯨꯝꯕꯁꯨꯡ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯄ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯅꯨꯡꯗ COVID-19 ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯒꯤ ꯄ꯭ꯔꯨꯐ ꯂꯩꯒꯗꯕꯅꯤ꯫ ꯕꯣꯔꯗꯔꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯔꯨ ꯑꯣꯏꯅ ꯇ꯭ꯔꯛꯁꯤꯡꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯆꯠꯂꯤꯕꯁꯤꯡ ꯇꯦꯁꯀꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯑꯣꯐꯤꯁꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯖꯅꯇꯥ ꯗꯣꯜ ꯌꯨꯒꯤ MLA 6 ꯑꯃꯁꯨꯡ PPAꯒꯤ ꯑꯃ BJPꯗ ꯌꯥꯎꯈ꯭ꯔꯦ꯫ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯅꯤꯇꯤꯁ ꯀꯨꯃꯥꯔꯒꯤ ꯖꯅꯇꯥ ꯗꯣꯜ ꯌꯨꯗ ꯄꯤꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃꯗ ꯄꯥꯔꯇꯤ ꯑꯁꯤꯒꯤ MLA 6 ꯔꯨꯂꯤꯡ BJPꯗ ꯌꯥꯎꯈ꯭ꯔꯦ꯫ ꯅꯤꯀꯥꯕꯥꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯒꯤ ꯀꯥꯔꯛꯈꯤꯕ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯑꯣꯐ ꯑꯔꯨꯅꯥꯆꯜ ꯀꯥꯔꯗꯣ ꯅꯤꯌꯣꯒꯔꯁꯨ ꯁꯦꯐ꯭ꯔꯣꯟ ꯄꯥꯔꯇꯤ ꯑꯁꯤꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯝꯒꯦ꯫ ꯑꯁꯥꯝ UKꯗꯒꯤ ꯍꯜꯂꯛꯈꯤꯕ ꯑꯃ COVID ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ UKꯗꯒꯤ ꯍꯜꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯑꯁꯥꯝꯒꯤ ꯍꯦꯜꯊ ꯑꯃꯁꯨꯡ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁꯋꯥ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯁꯔꯃꯅ ꯍꯥꯏꯈꯤ UKꯗ ꯍꯦꯟꯅ ꯂꯧꯅꯒꯟꯕ COVID-19ꯒꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯔꯤꯉꯩ ꯃꯤꯑꯣꯏ ꯑꯗꯨ ꯍꯟꯗꯛꯇ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛꯁꯤꯗꯒꯤ ꯍꯜꯂꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯥ ꯒꯨꯋꯥꯍꯥꯇꯤ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜꯗ ꯑꯦꯗꯃꯤꯠ ꯇꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤꯁꯤ COVID-19ꯒꯤ ꯑꯅꯧꯕ ꯁ꯭ꯇ꯭ꯔꯦꯟ ꯑꯗꯨꯔꯥ ꯅꯠꯇ꯭ꯔꯒ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯄꯦꯁꯦꯟ ꯑꯁꯤꯒꯤ ꯁ꯭ꯋꯥꯕ ꯁꯦꯝꯄꯜꯁꯤꯡ ꯄꯨꯅꯦꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯚꯥꯏꯔꯣꯂꯣꯖꯤꯗ ꯊꯥꯈ꯭ꯔꯦ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯇꯨꯡ ꯏꯟꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ 15ꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 102 UKꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ 32ꯗꯤ ꯀꯥꯝꯔꯨꯞ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯁ꯭ꯇꯦꯠꯁꯤꯗ COVID-19ꯒꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯄ ꯊꯤꯡꯅꯕꯒꯤꯗꯃꯛ ꯒꯚꯔꯟꯃꯦꯟꯠꯅ ꯅꯧꯅ ꯂꯣꯛꯗꯥꯎꯟ ꯊꯝꯖꯤꯟꯅꯅꯕ ꯊꯧꯔꯥꯡ ꯂꯩꯕ꯭ꯔꯥ ꯍꯪꯕꯗ ꯁꯔꯃꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯠꯁꯤꯗ ꯍꯧꯖꯤꯛ ꯅꯣꯡꯃꯗ ꯊꯦꯡꯅꯔꯤꯕ ꯑꯅꯧꯕ ꯀꯦꯁ ꯃꯁꯤꯡ 100ꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯒꯤ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯐꯤꯚꯝ ꯐꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯀꯣꯂꯦꯖꯁꯤꯡ ꯂꯥꯛꯂꯤꯕ ꯖꯅꯋꯥꯔꯤ ꯑꯃꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯅꯧꯕ ꯀꯦꯁ 64 ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝꯗ COVID-19ꯒꯤ ꯀꯦꯁ 2,15,993 ꯌꯧꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯃꯦ 18ꯒꯤ ꯃꯇꯨꯡꯗꯒꯤ ꯉꯔꯥꯡꯒꯤ ꯑꯁꯤꯅ ꯑꯅꯧꯕ ꯄꯣꯖꯤꯇꯤꯚ ꯀꯦꯁ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯗꯅ ꯊꯦꯡꯅꯕꯅꯤ꯫ ꯄꯨꯟꯅ ꯁꯦꯝꯄꯜ 13,788 ꯇꯦꯁ ꯇꯧꯕꯗ ꯑꯅꯧꯕ ꯀꯦꯁ 64ꯗꯨ ꯊꯦꯡꯅꯈꯤꯕꯅꯤ ꯑꯃꯗꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡꯆꯥꯗ 0.52 ꯑꯣꯏꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯑꯅꯧꯕ ꯀꯦꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯑꯣꯏꯅ 29ꯗꯤ ꯀꯥꯝꯔꯨꯞ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯟ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯁ꯭ꯇꯦꯠꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 1,038 COVID-19ꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯅꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯤꯕꯒꯤ ꯆꯥꯡꯆꯥꯗ 0.47 ꯑꯣꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯁꯥꯝꯗ COVID-19ꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ 3,912 ꯂꯩꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯠꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 2,19,319 ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯁꯨꯡ ꯀꯣꯚꯤꯗ ꯀꯦꯌꯔ ꯁꯦꯟꯇꯔꯁꯤꯡꯗꯒꯤ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯗꯁꯨ ꯄꯦꯁꯦꯟ 35 ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯁ꯭ꯇꯦꯠꯁꯤꯗ ꯍꯧꯖꯤꯛ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯐꯕꯒꯤ ꯆꯥꯡꯆꯥꯗ 97.93 ꯌꯧꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ COVID-19ꯒꯤ ꯄꯦꯁꯦꯟ 3ꯅ ꯁ꯭ꯇꯦꯠꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯁꯦꯝꯄꯜ 59.23 ꯍꯦꯟꯅ COVID-19ꯒꯤ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯁꯔꯃꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯦꯡꯛ ꯌꯨ꯫